Lakhipuronline puthokchaba September gi tang mari thangja nimit ki Khomjinba Pao tabirase. Ahanbada maroiba pau. Chandpur Amuthoi Sangit Bidyaloy Complex ta Bidyaloy Management Committee gi anoba thausilup semkhre. Modutila thodoki matangda awaba mayok naribigi mahaki damakta angamba sel gi mateng pibinaba appeal tawrakli. KSO na maipakta mahiroi singbu thagatpa phongdokpaga loinana career guidance ki thauram se pangthokre. MFICL gi vice chairman na mafam kayada chatuna chakot thorang gi thabak sing yengsinkhre. Jiribam railway station amadi foreigners check gate ta EILP hodokre amasung Assam da ngarang nong na mioi changmaga umphumari gi masada COVID-19 gi anoba case tengnakre. Laichet asina positive obigi chang chada 0.3 ama oire. Haujik mapung oiba pau tabirase. Chandpur Amuthoi Sangit Bidyaloy Complex ta Bidyaloy Management Committee gi interim president Dr. KN Chana mifam apoiduna phamkiba mifamda anoba thausilup semkibaga loinana atei hiram kayada khana ninakre. Hiram na mioi nifumathoina saba Bidyaloy asigi thausilup ama semki loinana Bidyaloy asigi principal pungisei tuhar wari moibung khongba nupi gi nat tabla na chingbagi guru makok singsu khanki hairi. Tung koiba thausilup ki phamnai bakhragi ming pallabada Dr. KN Chan president Guru Mayum Raskishore Misra amasung Lairenjam Rambabu Vice President RK Gopal Sana General Secretary Dr. H Noni Kumar Director aduga Guru Thiknam Ganga Singh Principal asina chingba singi ming panbayai mifam loiselakpada Nritya Guru Seram Rajendrana haukiba August ki tang 13 laikidabada awaba phongdokhiba kalonana minute ani tumina leiduna taibang mapuda thongni jaki Laikidraba Oja Sigi Maramda Thiknam Ganga Singh RK Gopal Sana Waimani Babu amasung Dr. KN Chan na chingba mioi sing nawangangke Modutila thodok adugi matangda ikai khumnaba manghan bikhrabi nauna mapuroiba kainarabi pikliba macha ani galoinana awaba mayok naribi mahaki damak miyamna angamba sel kharadang government ki interim relief phangdringai gi baragasida mateng pangbiu haina Joint Action Committee asigi treasurer amasung Nongin NGO gisu treasurer oiribi Pratima Devina miyam gi mafamda appeal tawrakli nakal amaromda thodok asida maroina chenariba Kanhailal Gwala CGM Court Session Court amasung High Court ta phawba bail pirakhidre haina committee asigi miutsu oiriba advocate Bani Podona khanghalakre haire Jiribam district ki model high school da Cookie student organization KSO Jiri amasung Tamenglong district na sinduna felicitation kam career guidance haiba thoroma pangthokre September gi tang ahum da pangthokhiba thoromaduda Hadling Dongal ex member ADC Tamenglong Lingkholam Singshon amadi L Khaidau Khup ngaite YPA advisor Bangai block na chief guest of honor amadi functional president oina daista phamki Thauramda KSO na Board of Secondary Education Manipur Bosem Lisingani kunmathoi amadi Council of Higher Secondary Education Manipur Kosem na loba parikhada maipa khrabasing da pukning thokatpa oina memento amamam khudol tawki Thauramga mari leinana Hatling Dongal ex member ADC Tamenglongna haikibada hadaki chahida class 10 amadi class 12 ta maipak khrabasingbo memento amamam pizari COVID pandemic na exam thaba ngamkidrabasu mahiroi singi punsi manghandanabagi damakta promotion piribasi Education Department Government of Manipur bu thagatpa phongdoksari haiki felicitation thoromasi sillangliba organization committee adubusu thagatpa phongdokhi Jiribam gi MLA Muhammad Asabuddin amasung Minister Awangbo Ningmai nasu selgi mateng panglakhi hairi felicitation program aduda jagoi isegi thoromsu utkhi haina Jiri News Network tagi phangba pau asina hairi One
Manipur Food Industries Corporation Limited MFICL gi Vice Chairman K Saret Kumar na mahangna jiribam gi mafam kaya da pangthokliba chakot thorangi thabak mafam singda chatuna yengsinkhre September gi tang ani da chatkiba yengsin khongchet aduda ahanba oina jiribam gi kadam talada Center gi funding makhada MFICL na sariba Primary Processing Center PPC Mega Food Park asigi estimate cost lupa crore ahum ni hairi ani subo oina jiribam gi mayolda nongchup thong sariba si yengsilaba matung jiribam Municipal Council gi supermarket da second floor da sariba SBI branch adusu yengsinki yengsin khongset asigi matangda Manipur Food Industries Corporation Limited ki Vice Chairman K Saret Kumar na asumna phongdoki Bharat Sarkar na Mega Food Park ma Manipur gi damakta pibirakpa dugi saruk ama oiriba PPC Primary Processing Center Mega Food Park haina khangnaba mafam adugi jiribamda sagaliba koi processing center asigi unit asigi sengba sagaliba si koi yengsinjaba laksabani adubo hojik leiriba pem asi asuke mate khumang chawsinna koi sengba sagatpiba sigi damakta asibu subiriba koi expert sing aduga contractor boy gi magidi hanana thagachri aduga yarga yalba mkhaidi hairiba sigumba koi call center si primary processing center si before election mamang da lution bidna masibu sanga ba yanana ba sinbiu haidana ya ki magidi gi request tawjiri Jiribam Municipal Council gi supermarket na khangna ba from sigi second floor da hangdoriba State Bank of India gi Semnin Sajilbasi Yengbo in a Laksabani, Singba, Semgot Sagaliba Sida, Jiribam Municipal Council gi, Executive Officer Odibagi, Sanupa, Yumo Surjina, Sugimatic Khomjinba Jiribam Praja Singi, I found with the Mukta, Semgot Sagapata, so meeting Pang we see the Mukana Takatari to Galoina. Of the Equina, State Bank of India, see, Ting of the October Tagi, second week, Lushel Padu, Adwaida, Swedena, Sangaragani, Habigi. Ngunda khangan bire maramaduna karigumba state bank asina hek sanga ba matungda ekhoi de lakadaba khudong chaba sing adudi koi ATM booth ama sidama pham sta legani bank sigi hek makhada aduga disabled singi ekhoi nama soiraba katho kasin da war sing damakta tongan ba koi separate room ama thamaga ekhoi paisa lotho losin tawnan ba khudong chaba du adugi facilities ekhoi sida provide tawgani Manipur ki Chief Minister N Biren Singh na online ki kuthangda Rajya Sinba thungna September ki tang anida EILP hangdokpagi tharong gamari leinana Jiribam District ILP Counter Jiribam Railway Station amadi Foreigners Check Post da EILP hangdokre hangdokpagi thorom aduda Jiribam Administration ki thomi kya su sarukjaki thoramda Jiribam ki DC W Malengan bachenglei IAS na Jiribam da counter ani hangle hanadagi leiramba foreigners check post asidasu EILP thambaga loinana Silchar dagi Jiribam phawba train thabadagi railway station asidasu EILP thamle counter ani makta EILP asi thambaga loinana nimit khudingi mi chani romda pinana bahonari haina phongdoki counter anoba ma 2 days time le pen construct of the resa aduna sadi EILP se counter ani makta koi doctoration Nahanekagi sensor Jiribam railway start tawbadagi akoina railway ki side su ILP counter ma hang si na tawbadu phajana operate tor natro sir masi makta dane sir koina counter sir masi okay Assam gi Aksel amasung Jaipai Yumbal loisangna puthokpa COVID-19 bulletin gi matungina Assam da ngarang mioi chamnga ga humphumari gi masada COVID-19 positive oibe thanglaki positive oibegi chang chada 0.3 ama oiri laichadasina Kasar jila da miyoi kunmathoi Karimganj jila da miyoi 13 aduga Hailakandi jila da miyoi ani COVID-19 positive oibe thanglaki Assam da ngarang miyoi 3 laichadasina laikhitabaga loinana laikhidabagi apunba masing lising manga chatru kamar fuhumdoi sukre Manipur gi Haksel loisang na thokpa pau matungina miyoi chani ga hubutra ni thogi masada ngarang Nauna COVID-19 positive oiba thanglakre laichadasi miyoi chahum ga kunhumdoi faduna hankre layeng chathaduna leiriba active case ki masingna lising ahum chani ga humputare ni Manipur da ngarang laichadasina miyoi ani laikhidabaga loinana
अपुनबा लेखिदबगी मसिंग लिसिंग अमगा चट्रेट का मरफु तरानिथोई सुख्रे। अरोइबदा मरोइबा पाव अमुखन्ना चांदपुर अमुथोई संगीत विद्यालय कॉम्प्लेक्स दा विद्यालय मैनेजमेंट कमिटी की अनौबा थौसिलुप सेमख्रे। मोदुतिला थौदोकी मतांगदा अवाबा मायोकनरिबिगी महाकिदमक्ता अंगम्बा सेलगी मतेंग पिबिनबा अपील तौरकली। KSO ना माइपाक्तबा महिरोई सिंगबु थागतबा फोंदोकपगा लोइनना कैरियर गाइडेंस की थौरमसु पांगथोखरे। MFICL की वाइस चेयरमैन ना मफम कयादा चतुना चौकट थौरांगी थबकसिंग येंगसिनख्रे। जिरीबाम रेलवे स्टेशन अमदी फॉरेनर्स चेक गेटा EILP हौदोखरे अमसुंग आसामदा ngarang नौना मियोय 540 की मसादा कोविड-19 की अनोबा केस थेंगनख्रे। लाइचेट असिना पॉजिटिव ओइबगी चांग 4.03 अमा ओइरे। लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकचबा ngasi gi oinadi matang asida loijare।